Maroiba Pau Fazan Kibanupi Angang Taruk take the Kaidana Thadar O Haiba Miyangi Kolauna Nilingai Cherak Asida Angang Aniyamadi Nupi Amagi Asiba Haksang Jiri Muk Mapada Cheliba Turelda Tautarakpa Thingnar Kray Lamdam asida oirakliba fibam amadi Manipur Police ka loinana security force na misam gi punsi kanba ngamdabagi achoba wahang ama oirakliba asida pen daba fongdoktuna khwairamban ima ibel singna khongjang sangsin kray amade Manipur Police ki DGP Rajiv Singh na Jiribam Police Station dagi transfer tawkhraba OC Sagapam Ibotombe voluntary resignation pi kray Kurumzari, ISCOM Manipuri Pau meeting Tabiri Bakwai Punumapu Taram Oxari, House Pau Sandokna, Bizari. Kuki Kolai Bible Sing na Fazin Kiba Nupi Angang Taruk, take the Kaidana Tadaru Haina, Miam na Kana Lauringai Jerak Asida, Angang Aniyama Dinupi Ahal Amagi Asiba Haksang, Ngarang Nungtil Ziri Mukhaina Kangnaba, Ziri Turel Amadi Barak Turel Gitaina from the Tautarak Patengara Kray, House Faubagi Oinade, Masak Maming Sabsaba Kangbangamdre. Assam ki DGP gi matung inadi Assam Rifles ki kangbu amana asiba haksang ahum adu laukhatlaba matung police ta sinarakhibani haksang sing adu haujiki oinadi Silchar Medical College and Hospital da postmortem gi damak thamkhre hairi security official ki report amaki matung inna asiba haksang ase description sing haujik thiba khangdana leiriba kuki khulai paiba singna fazin duna thamkhre hairiba mioi taruk ki manung da yauriba Angang ani amadi ahal nupi amaga hairap manai hairi adum oinamag imung manungi mioi sing na masak khangdoktriba fauba haksang sing adu hairiba mioi sing aduni haiba ngamdri haina pau asina makhatari Nakal Amaromda Silchar Medical College and Hospital da Jiribam gi thodokta sikhiba mar khulai paiba mioi taragi asiba haksang sing PU haiba demanda Jo Margi Miam na hospital asigi get the Thomzin duna laikre Assam Police ki maikai degi thoganingdaba thodok sing thoktanaba akanba checksin thorang paikhatle hairi Jairak asida haksang ahum phangkhiba adugi pau tongan ba social media amadi atai mainstream media da thadok naraklaba matung khwairamban ima kaithelgi ima ibel singna irang haurakre khanghaudana thorakhiba ihawasina kaithel famduna leiramba ima ibel singna khwairamban gi Kaithelgi flyover bridge makhada lambi thattuna lamdam asigi oirakliba phiba masibu akanba muongda yaningdaba fongdokladuna khongjang sangsin khrei Imphal mayolda oirakliba phibam asigi manungda thoganingdaba thodok sing thoktanaba Manipur Police ki masing yamlaba personnel singna akanba section thorang lokhatpaga loinana Chief Minister Banglo amadi Rajbhavan tabal lambi sing thattuna thamkhrei Miyang iho asiga mari lainana center amadi state force ki kangbu singna kukilal hoba singna tawning bata tawbada karimata tawdana yengduna lairiba asi yaningdi hairaduna kaithel ahumgi ima ibel singna pikliba angang ahum yauna mioi taruk faduna pukhiba asi Thingbangam hawdaba asi Manipurna India da pullubagi mahaira India lenga ki karamba aronba khuzil thorang no haina hangkhre Adua inda gomena ukidana tawungba tawhanba akoidana aspa thamjanba angakpa poreba adua gadi aspa thamisi karigino aikoigi isai chumaya nongmai pairaga maranda ngakane thore isingse phani ngayok chapuda thambalebna dong dong pharani haraga kuki ga aronba agenda leibra leiraga de koida khanghanbi adudi india ga koiga pullu bagi belu sikaino aikoi hana pulamde koi iramda bijati se koi tokhaina leiram ado moiga koiga majari agreement ta yauriba koi waron chingba haujikti darkar oire koi phangba kari kari hainagi aise adu putho kana bai matam oire si to koi san amakaka ai koiga su tawnariba mi singa ai koigi yelhumira foreigner ra haibase chap chana koida khanghan loba masuki dokuman ai koida leire foreigner ngaktane haibase adu oragadi foreigner ge oiba masam maming photo leire karigi da makte yabno crime sin ana thoanbano haiba potu chi chang collect to man leire ado ai koi huji phau ge ina photo ke tangai phadagadi press ta pitor kan
मोय मरी अहुम निमचा की जेल की नुपागा मानने पॉलिसी प्रकार सीजन नरगा वायलेंस थोल दबोतन नहीं मैं तौरिसी अदुगा अमरोमदा मियांगी इहौ असिर सरुक यादुना नंबोल बाजार की इमा इबेल सिंगनसु नंबोल बाजार मापादा तिदिम लंबी थिंगदुना अकन मखोंजंग संगसिनख्रे पनबा याबदे जिरी यूनाइटेड कमिटी JUC ना मरी लेनबा ऑथोरिटी सिंगदा हाइजखिबा डिमांड सिंग पिबिदबगी मायोक्ता ngarangdagi hauna makhal makha kyagi khongjang sangsilagani haina lauthokkhibagi saruk ama oina candle lighting gi khongjang sangsinkraba matung ngarang nubidang pung 6 taba matamda jiribamgi miyangi oiba mairagi khongsat ama chatkhiba laikhre tongan tongan ba mafam singdagi lakpa maira paibi singna jiribamgi mayol oiriba babuparagi irabot complex ta punduna mairagi khongsat adu loisenkhe ngarangi khongsat adu da matik sadaba local MLA fam thado o misam miyam ngak pangamdaba manipur lengak fam thado o kuki zo mar terrorist down mara leitaba misam taru khudak ta thado o nupi angang da akan basaba kuki terrorist yaningde amade khun ngak pa fawa yaroi haiba kholau kaya lauduna khongjang sangsinkhe मणिपुर पुलिस की DGP राजीव सिंह ना जिरीबाम पुलिस स्टेशन की ओसी सगपम इबोतोम्बीबु मणिपुर पुलिस ट्रेनिंग कॉलेज MPTC पंगईदा ट्रांसफर थाबगी ऑर्डर हेक थोखिबगा मथंगी नुमित हाइबदे ngarang नोवेम्बर की तांग 15 दा इमुंग मनुंग की तंगाई फदब खर लेरे हाइबा मरम पीदुना जिरीबाम SP की खुथांगदा DGP दा सर्विस तगी वॉलंटरी रिजिग्नेशन तौनबसे थाजिनख्रे पनबयाई कुमजा इंग सोक लिसिंग अनिग तरेता असिस्टेंट इंस्पेक्टर ओइना मणिपुर पुलिस सर्विस जॉइन तौखिबा सगपम इबोतोम्बे प्रेसिडेंट की गैलेंट्री मेडल अनि अमदी DGP गुड सर्विस की मना कया याउना तोंगान तोंगान बहिरमदा पुलिस डिपार्टमेंट अमदी लेंगाकना सकखंगलबा ऑफिसर अमने लोइसिलकपदा मरुइबा पाउ अमुका हन्ना पिजरी फाजिन खिबा नुपी अंगांग तरुक टेक तकाइदना थादरु हाइबा मियांगी खोलाउना निलिंgai चेरक असिदा अंगांग अनि अमदि नुपी अमगी असिबा हक्सांग जिरी मुख मपाद सेलिबा तुरेलदा तौथरक पथेंगनरख्रे लमदम असिदा ओइरक्लिबा फिबम अमदि मणिपुर पुलिस का लोइनना सिक्योरिटी फोर्स ना मिसम की पुंसी कनबा ngamdabagi असौबा वहांग अमा ओइरक्लिबा असिदा पेंदबा फोंदोक्तुना खोइरंबन इमा इबेल सिंगना खोंजंग संगसिनख्रे अमदे मणिपुर पुलिस की DGP राजीव सिंह जिरीबाम पुलिस स्टेशन दगी ट्रांसफर तौख्रबा OC सगपम इबोतोम्बे वॉलंटरी रिजिग्नेशन पीख्रे हौजी फाउबगी ISCOM न्यूज़ न पिजबा मणिपुरी पाउ मतंग असल लोइजरे मिनिंग ताबिरी बसिंगबो मुकना खरुमजरी।